ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛ ꯑꯇꯦꯟꯕ ꯋꯥꯔꯤ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯖꯔꯒꯦ꯫ ꯃꯨꯝꯕꯥꯏ, ꯃꯐꯝ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯒꯤ ꯃꯪꯂꯥꯟ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯅꯕ ꯑꯗꯨꯒꯨꯝꯂꯕ ꯃꯐꯝ ꯑꯃꯅꯤ꯫ ꯑꯌꯨꯛꯀꯤ ꯐꯖꯕ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯩꯉꯥꯜ ꯀꯌꯥꯅ ꯃꯐꯝ ꯑꯁꯤꯒꯤ ꯊꯋꯥꯏ ꯍꯥꯞꯂꯤ꯫ ꯑꯗꯨꯕꯨ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯐꯖꯕ ꯑꯔꯪꯕ ꯃꯩꯉꯥꯜꯒꯤ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯔꯣꯠꯄ, ꯑꯔꯣꯟꯕ, ꯐꯣꯡꯗꯣꯛꯇꯕ, ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯕ ꯋꯥꯔꯤ ꯀꯌా ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯅꯤꯡꯂꯨꯗꯦ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯄ ꯅꯠꯇꯦ, ꯄꯨꯟꯁꯤ ꯂꯝꯖꯦꯟ ꯇꯥꯟꯅꯕꯅꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯊꯧꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯟꯕꯅ ꯑꯃꯅ ꯑꯃꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯂꯨꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥ ꯃꯁꯥꯗ ꯊꯣꯛꯂꯤꯕ ꯑꯉꯛꯄ, ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯅꯣꯡꯃꯇꯁꯨ ꯊꯑꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯑꯀꯥꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕꯤ ꯂꯤꯟꯊꯣꯏ ꯑꯗꯨꯒ ꯄꯥꯔꯤ, ꯃꯈꯣꯏ ꯑꯍꯨꯝꯗ ꯊꯣꯛꯈꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯕꯣꯔꯤꯂꯤ ꯚꯤꯂꯦꯒꯤ 2Hꯀꯤ ꯌꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩ꯫ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤ, ꯊꯥ 3 ꯈꯛꯇꯃꯛ ꯉꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯕꯛꯁꯨ ꯀꯣꯜ ꯁꯦꯟꯇꯔ ꯑꯃꯗ ꯄꯨꯟꯅ ꯇꯧꯃꯤꯟꯅꯩ꯫ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯗꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯩ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯈꯨꯗꯤꯡꯃꯛ ꯄꯔꯐꯦꯛ ꯑꯣꯏꯔꯝꯃꯤ꯫ ꯁꯨꯞꯅꯇꯪꯒꯤ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯠꯇꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯌꯨꯛꯀꯤ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯀꯣꯜ ꯁꯦꯟꯇꯔꯗ ꯆꯠꯅꯕꯒꯤꯗꯃꯛ ꯍꯧꯒꯠꯂꯤ꯫ ꯃꯈꯣꯏꯅ ꯍꯧꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯕꯥꯊꯔꯨꯝ, ꯀꯤꯆꯟ ꯑꯃꯗꯤ ꯀꯥꯒꯤ ꯃꯩ ꯑꯗꯨꯝ ꯊꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯩ ꯑꯗꯨ ꯑꯃꯅ ꯊꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯌꯦꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯃꯁꯤꯗ ꯍꯦꯛꯇ ꯇꯥꯏ ꯃꯗꯨꯗꯤ ꯕꯥꯊꯔꯨꯝ, ꯀꯤꯆꯟ ꯑꯃꯗꯤ ꯀꯥꯒꯤ ꯃꯩ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯅꯁꯨ ꯊꯥꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯁꯤ ꯊꯥ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯗꯒꯤ ꯍꯧꯔꯛꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯅꯣꯛꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃ ꯂꯩꯕꯗꯒꯤꯅꯤ꯫ ꯑꯩꯁꯨ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯈꯜꯂꯝꯃꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯌꯨꯝꯗꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯇꯤꯚꯤ ꯀꯥꯞꯆꯔꯛꯄ 3-4ꯔꯛ ꯊꯦꯡꯅꯈ꯭ꯔꯦ꯫ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯒ ꯊꯧꯁꯥꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯑꯀꯥꯁ, ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯃꯗꯨ ꯅꯠꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯃꯩ ꯊꯥꯟꯖꯔꯝꯕꯒꯤ ꯋꯥꯔꯤ ꯑꯣꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯇꯨꯡꯗ ꯊꯧꯗꯣꯛ ꯑꯃ ꯅꯨꯡꯇꯤꯒꯤ ꯊꯣꯛꯂꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯈꯜꯗꯁꯨ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯃꯁꯥ ꯃꯇꯣꯝꯇ ꯍꯪꯕ ꯍꯧꯔꯛꯂꯤ꯫ ꯑꯀꯥꯁ, ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯌꯨꯛꯀꯤ ꯄꯨꯡ 3ꯗꯒꯤ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 6ꯇ ꯍꯜꯂꯛꯄꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯑꯃ ꯊꯝꯂꯝꯃꯤ꯫ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯄꯨꯡ 6 ꯆꯞ ꯆꯥꯅ ꯂꯥꯛꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯁꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯏꯃꯨꯡ ꯑꯗꯨꯕꯨ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯃꯨꯝꯕꯥꯏ ꯁꯍꯔ ꯑꯗꯨꯗ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥ ꯑꯗꯨꯒꯤ ꯂꯝꯍꯦꯟꯕ ꯃꯇꯧ ꯑꯗꯨ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯄꯤꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯀꯥꯁ ꯑꯃꯗꯤ ꯂꯤꯟꯊꯣꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯆꯈꯥꯏꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏꯗꯤ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯗꯨ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯉꯟꯅ ꯂꯥꯛꯂꯕꯣꯏ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯗꯨꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯎꯔꯝꯗꯦ꯫ ꯅꯨꯄꯤꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯑꯍꯜ ꯑꯃꯒꯤ ꯌꯨꯝꯗꯁꯨ ꯊꯕꯛ ꯁꯨꯔꯝꯃꯤ, ꯑꯗꯨꯅ ꯃꯗꯨꯗ ꯆꯠꯈꯤꯕ ꯑꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯆꯥꯗꯨꯅ ꯁꯥꯟꯅꯕꯕꯨꯗꯤ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯥ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄꯒꯤ ꯌꯨꯝꯗ ꯆꯠꯈꯤꯕꯗꯨꯗ ꯑꯀꯥꯁꯇꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯈ꯭ꯔꯦ꯫ ꯄꯨꯡ ꯑꯃꯔꯣꯝ ꯉꯥꯏꯔꯕ ꯐꯥꯎꯕꯗ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯗꯨ ꯍꯜꯂꯛꯇꯕꯗꯒꯤ ꯑꯀꯥꯁꯀ ꯂꯤꯟꯊꯣꯏꯒ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝꯗ ꯈꯪꯗꯣꯛꯅꯕ ꯍꯪꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯗꯨꯗꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯝꯗ꯭ꯔꯤ꯫ ꯑꯀꯥꯁꯀ ꯂꯤꯟꯊꯣꯏꯒꯗꯨ ꯋꯥꯍꯪ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗ
wahang kaya hangba haurakhi adubu makhoini thoina khanjiludana party ama yawba satkhirami asomdana pari overtime thabak sururaga numidangi pung 9 da call center dagi yumda halai pari di asai thokhreba thodok sing adugi maramda karisu khangnamdi pari na yumgi thong hek hangbaga mahausa gumna bathroom gi mai thandu lerami pari na bathroom gi mai edu buthatlamdri maramdi mahak iruzage khalami pari na magi room hek yawbaga upudagi tawel ama lauraga bathroom tamna muk laklami pari na bathroom gi thong adu hek hangbaga pari khongdagi kok phawba tu sungba phawkhri maramdi bathroom adugi phaklangda ina pungtei teidun leramki pari kiduna kudakta bathroom gi thong adu lonsillamlaga mamang thong tamna selei pari selakpada magi room dagi khonjel lama tarakki pari room tamna kina sangsilami room hek yawbaga yenglubada mahangna uribadu thajaba ngamlamdi pari gi phamung aduda thabak subi nupi dugi masa adu tasillaga phamnu lerami parina angang aduda hangi nangbu hojikta sida leramdabadaine angang adu mamai luktharambadagi tapna makok non khalai angang aduna parida mamit aduna munna yengduna nokphet tawrei angang adugi maithongda karigumba khara losinduna thambagi mami tarami madu ubada pari de kibana loikhri pari yumadudagi senthoraklami aduga akash ka linthoigada phone tawrami pari gi phone hek lakpaga makhoini party du thadoklamlaga mayumda laklami pari akash amadi linthoi makhoi hum kina yumadu da sangsilami yumadu da tawriba adu karino haiba khanbada manglami masa mathanta mai thanjarakpa adudi karigumba technical gi problem leibadagi oiramlabasu bathroom da ingaka tairamba amadi thabak subi nupi dugi masa aduna khudakta leiramlaga khudakta amuk mangkhiba akash linthoi pari gi wakhalda wahang kaya amana paidun lerami parina akash ka linthoi gadu bathroom da e taiduna lehebadu yenganna ba pusilami adubu yamna ngakpa amana bathroom aduda karisu leiramdri numidangi pung 10 makhai tari makhoi hum ngasigi ahing ngasi mafam masida leibana phabra leitabana phabra haina khanaduna lerami matang aduda akashna makhoina leiriba yum aduda han leiramba mapu duda phone tawduna wari pumba hairami mapu duna wari pumba taraba matungda mangonda hairami madudi ngasidagi chahi 10 gi mamangda yum masida imung ama leirami migi sendona khwang koiduna singba ngamdabadagi imung adugi nupaduna ahanbada magi nupi aduga mathangda magi masa nupabu hatuklaga mahak masasu thauri yanduna sijaki wari pumba khanglaba tungda akash linthoi amadi pari makhoi ahum yumaduda leibdi lairadana yumaduda mikup amamamtang leiba phawba yamna wana thoklami bathroom da e tairambadudi sahi 10 gi mamangda thokhiba thodok aduga mari leinai haina khallabasu thabak subi nupi dugi masa aduna khudakta leiramlaga khudakta muk mangkhiba madugi maramdi kanasu khangnamdi akash linthoi amadi pari makhoi ahing adumadi thokpa tawduna lenkhri aduga makhoi ahum nong hek nganbaga yumadu thadoknaba haina khanarami nong hek nganbaga thabak subi nupi du laklami nupi du hek lakpaga akash linthoi amadi pari makhoi ahum sangduna nupi du da wahang kya ama hangni nupi du gi masagi mawung mataw amadi amuk mangkharga amuk hek tholakpagi wari kaya ama nupi du da lirami adubu nupi du karisu khumdana lerami maramdi makhogi wahang adugi paukhum nupi du da leramdi minute 5 mukti tumina leiraba tungda nupi duna wahai amakhak hairaki madudi nupi dugi masa amata leite haibasini asumna wahang kaya amaga loinana wari asi thupsinki asigumba wari amagi makha satharakpa oina handaki wari asidi kolkata gi bagui hita sahar da leibi amuthoina matam kuirabagi mamangda hairamba wari ni ngasi dagi chahi 13 ki mamangi thodokni amuthogi manau nupa manida chahi kaya angakpa akiba thodok kaya thoki haujikti mani mumbai da lei aduga mahak
ꯀꯣꯜ ꯁꯦꯟꯇꯔ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩ꯫ ꯃꯅꯤ ꯍꯧꯖꯤꯛꯇꯤ ꯆꯍꯤ 32 ꯁꯨꯔꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯅꯤ ꯆꯍꯤ 15 ꯇꯃꯛ ꯉꯥꯏꯔꯤ꯫ ꯃꯅꯤꯒꯤ ꯃꯄꯥ ꯃꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯅꯤꯒꯤ ꯃꯃꯥꯅ ꯀꯜꯀꯇꯥꯗ ꯂꯩꯕ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯍꯤꯟꯗꯤꯒꯤ ꯑꯣꯖꯥ ꯑꯣꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏ ꯃꯊꯧ ꯆꯤꯟꯕꯅ ꯃꯅꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯋꯥ ꯁꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯇꯞꯅ ꯇꯞꯅ ꯃꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗ ꯑꯆꯨꯝꯕ ꯈꯔꯗꯤ ꯌꯥꯎꯔꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯍꯧꯔꯛꯈꯤ꯫ ꯃꯅꯤꯅ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯇꯨꯝꯊꯕꯒ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯆꯍꯤ 15 ꯈꯛ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯞꯇꯨꯅ ꯂꯩꯕ ꯍꯦꯛ ꯎꯔꯝꯃꯤ꯫ ꯃꯪ ꯑꯗꯨꯗ ꯃꯅꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯞꯄ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯅꯤꯅ ꯑꯍꯤꯡ ꯇꯨꯝꯕ ꯈꯨꯗꯤꯡꯒꯤ ꯃꯁꯤꯒꯤ ꯃꯪ ꯑꯁꯤ ꯑꯃꯨꯛ ꯅꯠꯇ꯭ꯔꯒ ꯑꯃꯨꯔꯛꯇꯤ ꯍꯦꯛꯇ ꯎꯏ꯫ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯃꯪ ꯑꯗꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯁꯨ ꯃꯪꯕ ꯍꯧꯔꯛꯈꯤ꯫ ꯃꯅꯤꯅ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯈꯨꯗꯤꯡꯒꯤ ꯃꯪ ꯑꯗꯨ ꯍꯦꯛꯇ ꯎꯔꯝꯃꯤ꯫ ꯃꯅꯤꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯃꯤ꯫ ꯃꯅꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯕꯁꯨ ꯀꯅꯥꯃꯠꯇꯅ ꯃꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯅꯤꯒꯤ ꯃꯆꯦ ꯑꯃꯨꯊꯣꯏꯗꯤ ꯃꯅꯤꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯊꯣꯏꯅ ꯃꯅꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯒꯤ ꯋꯥꯈꯜꯅ ꯊꯣꯛꯍꯟꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯁꯥꯟꯅ ꯈꯣꯠꯅꯕ ꯈꯔ ꯊꯣꯛꯅꯕ ꯃꯅꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯊꯣꯏꯅ ꯑꯀꯥꯎꯕ ꯑꯃꯗꯤ ꯂꯩꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯗ ꯊꯣꯛꯄ ꯅꯠꯇꯦ, ꯃꯪꯗ ꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯃꯨꯊꯣꯏ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯊꯦꯡꯂꯛꯄ ꯈꯨꯗꯤꯡ ꯃꯅꯤ ꯃꯃꯪꯗ ꯀꯞꯇꯨꯅ ꯍꯦꯛꯇ ꯂꯩꯔꯝꯕ ꯑꯃꯨꯊꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯧꯗꯣꯛꯇꯨꯅ ꯍꯪꯕꯗꯁꯨ ꯃꯅꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯍꯥꯟꯅꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯤ꯫ ꯃꯅꯤ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯗꯨꯅ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯅꯤꯒꯤ ꯀꯣꯂꯦꯖ ꯑꯍꯥꯟꯕ ꯀꯥꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯅꯤꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯏꯕꯪꯗ ꯃꯪꯐꯥꯎꯅꯈꯤ꯫ ꯀꯣꯂꯦꯖꯀꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨ ꯃꯅꯤꯒꯤ ꯃꯆꯦ ꯑꯃꯨꯊꯣꯏꯁꯨ ꯃꯅꯤꯕꯨ ꯀꯣꯂꯦꯖꯇ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯂꯦꯖꯀꯤ ꯃꯦꯟ ꯒꯦꯠ ꯌꯧꯔꯛꯄꯗ ꯃꯅꯤꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯆꯍꯤ 15ꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯤꯅ ꯃꯆꯦ ꯑꯃꯨꯊꯣꯏꯗ ꯏꯆꯦ ꯌꯦꯡꯉꯨ ꯇꯨ, ꯃꯁꯤꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯁꯤꯅꯤ ꯑꯩꯒꯤ ꯃꯪꯗ ꯍꯦꯛ ꯎꯕꯗꯣ." ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯑꯃꯨꯊꯣꯏꯗꯤ ꯀꯣꯂꯦꯖꯀꯤ ꯃꯦꯟ ꯒꯦꯠ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯑꯃꯨꯊꯣꯏꯅ ꯃꯅꯤꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯤ ꯇꯞꯊꯕꯒꯤ ꯃꯍꯨꯠꯇ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯆꯦꯕꯨ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯅꯤꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕు ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯅꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯎꯔꯤꯕꯗꯨ ꯀꯞꯂꯒ ꯅꯠꯇꯦ, ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡꯗꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯁꯨ ꯃꯅꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕు ꯃꯐꯝ ꯈꯨꯗꯤꯡꯗ ꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯇꯨꯝꯕꯗꯗꯤ ꯃꯅꯤꯒꯤ ꯃꯪꯂꯥꯟꯗ ꯅꯨꯄꯤ ꯑꯗꯨ ꯎꯕꯗꯤ ꯂꯦꯞꯈ꯭ꯔꯤ꯫ ꯃꯅꯤꯅ ꯀꯣꯂꯦꯖꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯕꯗ ꯃꯍꯥꯛꯄꯨ ꯑꯉꯥꯎꯕ ꯍꯥꯏꯗꯨꯅ ꯂꯛꯅꯕꯤꯔꯝꯃꯤ꯫ ꯃꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯅꯤ ꯇꯞꯅ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯒꯤ ꯄꯨꯟꯁꯤꯗ ꯊꯣꯏꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯅꯤ ꯁꯨꯝ ꯅꯛꯁꯤꯟꯅꯔꯛꯄꯅ ꯅꯨꯡꯁꯤꯅꯔꯛꯈꯤ꯫ ꯃꯈꯣꯏꯅꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃꯃꯝ ꯑꯣꯏꯔꯕ ꯃꯇꯝꯗ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯅꯤꯒꯤ ꯑꯉꯛꯄ ꯑꯀꯤꯕꯅ ꯊꯜꯂꯕ ꯄꯨꯟꯁꯤꯗꯨꯗ ꯅꯨꯡꯉꯥꯏꯕꯒꯤ ꯃꯔꯝ ꯑꯃꯈꯛ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅꯤ ꯁꯨꯝ ꯅꯨꯡꯁꯤꯅꯔꯛꯄꯅ ꯆꯍꯤ 10 ꯐꯥꯔꯛꯂꯕ ꯐꯥꯎꯕꯗ ꯃꯅꯤꯅ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯃꯅꯤꯅ ꯆꯍꯤ 15 ꯁꯨꯔꯛꯄꯗꯒꯤ ꯍꯧꯔꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ 2008ꯀꯤ ꯖꯨꯟ ꯐꯥꯎꯕ ꯌꯧꯔꯛꯄꯗꯗꯤ ꯇꯞꯅ ꯀꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯃꯅꯤꯁꯨ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯥꯎꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯒꯤ ꯃꯪꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯦꯛ ꯎꯔꯤꯕꯗꯨꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯅꯤꯒ ꯊꯣꯏꯕꯤꯒꯗꯨ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯃꯅꯤꯒ ꯊꯣꯏꯕꯒ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕ ꯌꯦꯡꯕ ꯑꯣꯏꯅ ꯀꯣꯏꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯗꯨꯒꯤ ꯆꯤꯡ ꯑꯃꯗ ꯀꯥꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯆꯤꯡꯗꯣꯜ ꯑꯗꯨꯗꯒꯤ ꯌꯦꯡꯊꯔꯛꯄꯗ ꯎꯔꯤꯕ ꯐꯖꯔꯕ ꯇꯝꯄꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯅꯕ ꯑꯃꯗꯤ ꯃꯈꯣꯏꯅꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯗꯨꯕꯨꯁꯨ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯂꯩꯍꯧꯅꯕꯅꯤ꯫ ꯃꯅꯤꯒꯤ ꯈꯨꯠꯇ ꯕꯥꯏꯅꯣꯀꯨꯂꯔ ꯑꯃꯁꯨ ꯄꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅꯤꯅ ꯁꯨꯝ ꯀꯥꯔꯛꯄꯗ ꯐꯦꯃꯤꯂꯤ ꯑꯃ ꯆꯤꯡꯗꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄ ꯎꯔꯝꯃꯤ꯫
ꯐꯦꯃꯤꯂꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯃꯅꯤꯒꯤ ꯃꯪ ꯑꯃꯗꯤ ꯇꯥꯏꯕꯪꯗ ꯇꯠꯇꯅ ꯎꯈꯤꯕꯤ ꯆꯍꯤ 15 ꯔꯣꯝꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯆꯠꯄ ꯎꯔꯝꯃꯤ꯫ ꯃꯅꯤ ꯆꯤꯡ ꯀꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯅꯤꯗꯨ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯊꯣꯏꯕꯤ ꯌꯥꯎꯔꯛꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯒ ꯆꯤꯡ ꯀꯥꯔꯝꯕꯗꯒꯤ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯂꯒ ꯀꯨꯝꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ "ꯃꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯩꯈꯣꯏ ꯑꯅꯤ ꯆꯤꯡꯗꯣꯜ ꯑꯁꯤ ꯀꯥꯔꯨꯁꯤ ꯍꯥꯏꯅ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ?" ꯃꯅꯤ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯃꯈꯥꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯊꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯃꯅꯤꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯆꯤꯡ ꯑꯗꯨꯗꯒꯤ ꯃꯈꯥ ꯌꯧꯔꯛꯄꯗ ꯃꯅꯤ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯅꯤꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯕꯤꯅ "ꯃꯅꯤ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯅꯣ?" ꯃꯅꯤꯅ ꯊꯣꯏꯕꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯅꯣ ꯑꯃꯅ ꯃꯅꯤꯗ ꯁꯣꯛꯂꯒ ꯀꯧꯔꯛꯂꯝꯃꯤ꯫ ꯇꯨꯡ ꯑꯣꯟꯊꯣꯔꯛꯂꯒ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯎꯟꯅ ꯊꯟꯅ ꯀꯨꯞꯄ ꯏꯪꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯃꯅꯤꯒꯤ ꯂꯥꯏꯕꯛꯇꯒꯤ ꯍꯨꯃꯥꯡ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯃꯅꯤꯅ "ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯕꯁꯤꯕꯣ? ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯇꯨꯡ ꯀꯣꯏꯅ ꯏꯟꯅꯔꯤꯕꯁꯤꯕꯣ?" ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ "ꯑꯪꯀꯜ ꯅꯪꯒꯤ ꯕꯥꯏꯅꯣꯀꯨꯂꯔ ꯃꯈꯥꯗ ꯇꯥꯔꯤ." ꯃꯅꯤ ꯕꯥꯏꯅꯣꯀꯨꯂꯔ ꯑꯗꯨ ꯈꯨꯜꯂꯒ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯊꯣꯏꯕꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯅꯤꯅ ꯊꯣꯏꯕꯤꯗ ꯍꯪꯂꯝꯃꯤ, "ꯅꯪ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯎꯍꯧꯕ꯭ꯔꯥ?" ꯊꯣꯏꯕꯤ ꯈꯣꯟ ꯈꯤꯇꯪ ꯀꯜꯂꯞꯅ ꯃꯅꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯩꯅꯣ ꯉꯁꯤ ꯅꯪꯅ ꯑꯉꯥꯎꯕꯗꯧꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ? ꯑꯩ ꯀꯅꯥꯁꯨ ꯎꯗꯦꯅ." ꯊꯣꯏꯕꯤ ꯃꯅꯤꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯅꯤꯅ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯟꯅꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ, ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯤꯕ ꯄꯨꯝꯕ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯈꯖꯤꯛꯇ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯊꯣꯏꯕꯤꯅ ꯃꯅꯤꯒꯤ ꯃꯆꯦ ꯑꯃꯨꯊꯣꯏꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯅꯤꯅ ꯍꯥꯏꯔꯤꯕ ꯂꯤꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯁꯦꯡꯕ ꯈꯪꯂꯕ ꯐꯥꯎꯕꯗ ꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯗꯨꯅ ꯃꯅꯤꯒ ꯀꯧꯅꯔꯝꯗꯦ꯫ ꯊꯣꯏꯕꯤꯅ ꯁꯥꯎꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯅꯤꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯉꯣꯟꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯍꯥꯏꯗꯣꯛꯇꯕꯒꯤꯅꯤ꯫ ꯃꯔꯩ ꯌꯦꯠꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯅ ꯃꯅꯤꯒꯤ ꯃꯪꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯎꯕ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯅꯤ ꯑꯇꯣꯞꯄ ꯃꯪ ꯑꯃꯒꯁꯨ ꯃꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯅꯤꯗ "ꯅꯪ ꯑꯩꯕꯨ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯪꯅ ꯂꯟ ꯊꯨꯝ ꯄꯥꯝꯕꯗꯒꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯅꯍꯥꯛ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄ ꯏꯄꯥꯅꯤ꯫ ꯅꯪꯕꯨ ꯎꯔꯒ ꯑꯩꯗꯤ ꯀꯤꯗꯨꯅ ꯍꯦꯛ ꯀꯞꯄꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗꯁꯨ ꯅꯪꯒꯤ ꯅꯇꯧ ꯎꯔꯒ ꯅꯣꯛꯅꯤꯡꯕ ꯄꯣꯛꯏ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯪ ꯑꯗꯨ ꯂꯣꯏꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯅꯤ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯣꯡꯃꯇꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯒꯤ ꯃꯪꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯎꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯋꯥꯔꯤ ꯑꯃ꯫ ꯑꯗꯨꯗꯤ ꯃꯔꯨꯞ ꯃꯌꯥꯝ, ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯃꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫